Mining tabiri bapum na magpu kurumjari danip na taram nokjari. Sandokjari batharam asi Impact TV gi Entertainment News kagi pawdam puzirakliba Mami Mapao gi thoramni. Ngasi Mami Mapao gi chama ga taruk lak suba episode asida kari karam Mapao sing puzirakliba gi haibatu thamjari. Mami Mapao gi ahan Mapao gi thamjari reconnect haina mingthon ba rock concert ama pangthokhiba gi Mapao. Mathang da thamjari Mityengi wang madasu haina mingthon ba Manipuri feature film gi premiere show utkiba gi Mapao. Thang ta hariba art form asibu yokhatnabagi pandamda Festival of Laiting Thanghai pangthokibagi Mapao. Kanglai Mime Theatre Repertory gi anauba play Chaitheng miyamda utkibagi Mapao. Aroibada Lukalan Khetramayumna taraga marirak suba Mr. International Pageant ta India gi mohut sinduna sarup yagadariba asigi Mapaoni. So guys, ngasigi ahanba Mapao da puzirakli World Bamboo Day ga mari lainana Who is the host? Witness Sinduna Reconnect haina mingthon ba rock concert ama September 18 da Imphal gi Lamboy Khonglangkhong da leiba Manipur Trade and Expo Center da Manipur gi maming leiraba rock band Eastern Dark, Pariahs of Paradise, Innocent Eyes amadi Virgo Diamond na sarup yaduna pangthokhibagi Mapao asi miyam punna miing taminasi. World Bamboo Day ga mari lainana who is the host witness sinduna reconnect haina mingthon ba special musical event ama September 19 da Lamboy Khonglangkhong da leiba Manipur Trade and Expo Center da pangthokre reconnect hairiba musical event asi maru oina maming leiraba ariba rock artist amadi anauba hojik machil tungkhalakliba rock band singa amatta oina punsilaga platform amada puthoktuna ariba amadi anauba anigi marakta leiriba special bond adupu miyam da share taunabagi pandamda singiba concert amani reconnect hairiba special musical event asigi opening performance ta ukhultagi kilaram na piki loinana musical event ajuda legendary rock band Eastern Dark metal kida miyam na hena sakanglaba Pariahs of Paradise miyam na yamna pamnaba rock band ama oirakliba Innocent Eyes amadi Virgo Diamond na saruk yaduna event adubu mapung pahanki. I never thought that you'd be the one driving me home, giving me hope away from home. No one in mean to walk alone, lonely street and dream. Here I go again on my own, going down the only road I ever known. Like a drifter, I was born to walk alone. Motherfucker! You think I'm coming? Road down, road, yeah.
Achumbana yai fure, achumbana mai pakle. Wanga papauta kulauduna, achumba kaya shadure, matin kaya sutaurure, on sinduna charare, ishabi amango oi hore. Asumba haiba karino, asumba manbado oidamle, asumba ashemba mahati, mamuklan belayram dere, asumba shaluba ai hakse, aran bakayagi mamang, kwaida gilan batara. Musical event asi Impact TV na media partner oibaga loinana Testa Seva Sound Gigbox India Light Kitchen Audio Visual KAB na Piki Manipur gi oina maming leirba legendary rock band Eastern Dark amadi haujikan na phawgalakliba anobu rock band sing asibu platform amada punna puthoknabagi pandam ga loinana Reconnect haiba rock concert witness sinduna pangthokhiba asimak pukning thaugatningai ni haiba wafam mami apawgi maikidagi thamjari Rajkumari Kamala Sana Films ki banner makhada puthokpa mityengi wangmadasu haini mingthonba Manipuri feature film gi premiere show haukiba September 18 da Imphal gi Palace compound da leiba Manipur State Film Development Society MSFDS ki auditorium da utkibagi mapao asi amuk mityeng taminasi Rajkumari Kamala Sana Films ki anishuba production mityengi wangmadasu haina mingthonba Manipuri feature film gi premiere show utkre mityengi wangmadasu hairiva film asigi premiere show adu Palace compound laiba Manipur State Film Development Society MSFDS ki auditorium da utkibani Lukanand Khatri mayum na puthokpa mityengi wangmadasu hairiva film asigi director na Subhas ina oibaga loinana film asida Nandakumar amadi Jasmine na maru oiba saktam langli mityengi wangmadasu hariba Manipuri feature film asi miyamna yamna pamnaba amadi miyamdagi feedback ningthina fangbang ama film ama oirasanu haina mami apawgi maikidagi thamjari Manipur gi art form ama oiriba thangta yokhatnaba amadi kanglei sakam langba kanglup hawbom marak irom lekaina chahi yangkhai mapung farakpaga mari leinana pangthokhiba Golden Jubilee celebration ga mari leinana Festival of Lighting Thanghai Yai School Police Lane da leiba Manipur Dramatic Union MDU gi holga pangthokhibagi mapao asi miyam punna mityeng taminasi Festival of Lighting Thanghai Yai School gi Manipur Dramatic Union MDU gi hall da pangthokre Festival of Lighting Thanghai gi thoram adu kanglei shaktam langba kanglup hawba marag irom laikaina chahi yangkhai shurakpagi Golden Jubilee celebration ga mari leinana amadi Manipur gi thangta haiba art form asibu yokhatnabagi pandam da pangthokibani Ministry of Culture Government of India ge sponsor makhada pangthokiba Festival of Lighting Thanghai gi thoram aduda Sahitya Academy Award Sharat Chantiam su sarukyaki loinana thoram adugi manung channa thangta sindam sangge mahairoi singna Lighting Thanghai gi performance kaya su utki ꯑꯩꯈꯣꯏ ꯍꯥꯞꯀꯠꯂꯀꯥꯟꯗ ꯃꯁꯛ ꯇꯥꯛꯏ ꯍꯥꯏꯔꯒ ꯀꯗꯥꯏꯋꯥꯏꯗ ꯇꯥꯛꯏꯕꯁꯦ ꯍꯦꯟꯅ ꯈꯪꯒꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯨꯠ ꯋꯥꯡꯅ ꯊꯥꯡꯒꯠꯄ ꯇꯥꯏ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯏ ꯌꯥꯝꯅ ꯁꯦꯡꯅ ꯗꯤꯄꯥꯔꯠꯃꯦꯟ ꯑꯥꯔꯠ ꯀꯜꯆꯔ ꯂꯩꯔꯤꯁꯤ ꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯤꯁꯤ ꯑꯣꯐꯤꯁꯔ ꯃꯌꯥꯝꯗꯨꯒꯤ ꯃꯈꯣꯏ ꯀꯜꯆꯔꯗ ꯁꯨꯖꯔꯤꯕ
kala tori mya se leitare department du leibe mathau tari bra huran sinthi crime amta leitraba leiba moyo sibai leiram gadra sibai amata puroye madam di crime leitabani na akoi sida crime da previous sibai previous solution kari gino aduna makhoi gi sana sana ba mafam matam bi matungina torakanda aikoi da madugi kanaba loina leigani aikoi gi complex sima sam sema kanda aikoi masak tapa honnariba le mayam si loina lakane Festival of Leiting Thanghai pangthokliba sina inkhalakliba nahasingda Manipur gi arib art form singi manungda ama oiba thang tabu yokhatpada amadi khanghanbada achawa mateng ama oiba ngamlagani haibu wafam Mami Mapao gi maikaidagi thamjari matang swai da yamna tema break amatang lojage khongla yang hanjarake Impact TV bi yeng taduna lebiu Welcome back adon yang tabi ba si Impact TV da sandok chariba Mami Mapao gi chamaga taruklak suba episode ni break ki matungda puzrakli ba Mapao asina Chatli ba chahi asigi November thada Germany da pangthokadoriba kuntraga taretlak suba International Mime Theatre Festival 2022 da utkadoriba Kanglei Mime Theatre Repertory gi chaitheng hariba play asi hokhiba September 18 da Langthabawda leiba repertory asigi auditorium da utkibagi Mapao asi miyam punna mieng kaminasi Kanglei Mime Theatre Repertory gi anoba play Chaicheng Repertory asigi auditorium da hokhiba September 19 da utkre Mime play adu Ministry of Culture amadi Manipur lenga ke Art and Culture Department ke Senteng Makada saknai raba mime gi oja Dr. Yumnam Sadanand gi lamjing lamtak makada sanaki bani Chaitheng hairiba play asi maruoina khunai asida chatnariba machat asibu chumthokpada achauba mateng oigadaba play amani hairi loinana Chaitheng hairiba Kanglei Mime Theatre Repertory gi play asi lakliba November thada Germany da pangthokadawriba kuntraga taret lakshuba International Mime Theatre Festival jasu utkadawri Masigi particular place Chaitheng hariba place hauji German da ulula oina November gi tarik ani dagina taru phokchi ulula oina CC pirakpa moi tha ani mu phare ada senare akoi su preparation pungloi luare moina su ayab pire the ICCR Indian Council for Cultural Relations na su moina noi chakna ba gi bhara puthoge na mini pan gi bhara di puthoge na ai ba se pibire society le ba khoi mayam si kok sida changa kanda
ahong ba maporpa duneba pamduri basi aikoina daily basis ta ngasi sarkar se karom da charka kari soi gi tore ko haidana sarkar gi asoi ba duju dum uthokpa sarkar na afaba tor ko potu ju sibau di phari ko dum utpa aikoi myam ji wadana ba mai ji mutkidana ba lambi ji kaidana ba irang thokdana ba yum mai chakdana ba communal right thokdana ba si mayam ji daily happening mayam si aikoina sarkar ne na leiriba aikoina vote thadaraga khallaga leiriba team masida matam chana chana khanghalораga hairiba team masina thabak thorom phajana paikatpiba taragadi aikoi masi nungaiba samaj am oidori भोपाल की कोई भारत भवन न हॉल में सैटरडे नाइट से हेक तवे पुंग तरेत की जस्ट हवनी पुंग मापन भोंग द लोइनी सही वर्जु खयाल सलजु वजा मना पुंग अमम सग मोय अनी ग सग लोइ हॉल दु की हम नुंगाइबा मागी मगुन से कमाई तवे बु ऑडियंस में हम गई अहल सु लमन सु हम लाए अदुम हनुबी सु लाए अदुम मतै मनावगा से हम नुसीने लागा सैसु ग सु लागा हॉल की मपानदा खुंगुप से लोइन लौथोगा संगे अदु होल से चोकरी थादी अखोई सिगी थाक थाक रे उन लेरी से सुमाइना लोइन फ्री उन ले सांगा अदु मपानदगी अखोई कुशन से अमोम लोइन माइ पायर पायर संगा खुंगुप लौथो थामगा लोइन दु फम्बे Germany pangthokadoriba kuntraga tarelak suba International Mime Theatre Festival 2022 da saru yaduna utkadoriba Kanglei Mime Theatre Repertory gi chaitheng hariba play asigidamak Mami Mapao gi Michael dagi aifamangol galoinana mai paktuna state asigi mingchat purakpa ngambu oibiu haiba paujel bizari Aroibam pauda Manipur dagi masage chahi taraga nipan khaktamak ngairiba filmmaker amani YouTuber amasu oriba Ghanaian man Mega Mr. Notice Amadi Mr. International India 2019 ni mingthosu pangkraba Lukanan Ketchimayumna India ge mohot sinduna Philippines ki Manila da lakliba October 30 da pangthokadoriba taraga marirak suba Mr. International Pageant 2022 da saru yagadoriba asigi Mapao asi amu menyeng taminasi Manipur ki Lukanan Ketchimayumna taraga marirak suba Mr. International Pageant India ki mahut sinduna saru yagadori taraga marirak suba Mr. International Pageant 2022 asi Philippines ki Manila da lakliba October contrada pangthokadabani taraga marirak suba Mr. International Pageant 2022 asi da saru yagadoriba masagi chahi taraga mari khaktangairiba filmmaker amadi YouTuber ama oiriba Lukanan Ketchimayum Mr. International India 2019 amadi Ghanaian Man India North East ki mingthon phangrabani October 30 da Philippines ki Manila da pangthokadoriba taraga marirak suba Mr. International Pageant 2022 asida Lukanan Ketchimayumna mai paktuna Manipur natana India gi oina mingchat purakpu oirasanu haina Mami Mapao gi Michael dagi yafa pangzel galoinana puning thogatpa uchari And that's all we have in this episode. Matangi episode ta anawong pao kya galoinana mulakchage. Until then, keep watching Impact TV. Bye-bye.